अहानबद मरोइब पाउ मणिपुर लेंगा के KFNPD के ऑफिशियल टीम अमना अंद्रोदा लैबा प्राइवेट ऑयल डीलर अमा आइन गी वांगमदा हंगलंबगी थोंग थिंगजिनख्रे खुरुमजरी ISTV की मणिपुरी पाउ मिटिंग ताबरीब सिंगबु तराम नोकचरी पाउ संदुंगना पिसरी मणिपुर लेंगा के KFNPD के ऑफिशियल टीम अमना इम्फाल ईस्ट डिस्ट्रिक्ट के अंद्रोदा लैबा प्राइवेट ऑयल डीलर अमा आइन गी वांगमदा हंगलंबदगी थोंग थिंगजिनख्रे मणिपुर लेंगा की पब्लिक डिस्ट्रीब्यूशन एंड कंज्यूमर अफेयर्स एंड फूड डिस्ट्रिक्ट एडमिनिस्ट्रेशन इम्फाल ईस्ट डिस्ट्रिक्ट अमसुंग IOCL के ऑफिशियल सिंगना चथाखिबा ड्राइव अदुदा सरुक्याखिबा KFNPD की OST पोल हाउबम बोबिना मणिपुर लेंगा के गवर्नर मणिपुर लेंगा के कमिश्नर अमसुंग सेक्रेटरी KFNPD दा पाउताक पिरकपगी मतुंग इन्ना ngarangdagi स्टेट असिगे तोंगान तोंगानबा मफमसिंगदा आइनगी वांगमदा हांगबा लनाई ऑयल पंपसिंग फागतनबा ड्राइव असी चथबनी ngasi androgi kaithalda lenga ke ayaba yaudana hangba lanai oil pump asi ngasidagi thingzile haike oil dealer asida numitumne gi mamangdagi mari lenaba te chang sing puthoknaba haibada puthokpa ngamdabadagi ngasi thingzinbani makna makhata na mari lenaba document sing puthokpa ngamlabadi pamasi hangba yagani phongdokhi drive aduda Imphal East district ke district supply officer ke Dhananjoy SDC Tulihal Irom Nirmal IOCL gi assistant manager N Sumyan KFNPD Imphal East की AD L Victor Susarukia के Authorization letter अमसुमई OMC की मखादा ओइतारगदी मै लेटर अमसु पाइबिगदबने मेन ओइबदी अदुनी इवन सी हांगिबा जगह से ट्रेड लाइसेंस बो पाइबिरमदे करम ग्राउंड हांगिने सिटी याम थिना बाजार मयाम साइड लैबिरिबा सराउंडिंग मयाम सिंगसिनासु मोइना फजन अवेयर ओइबिगदबने सिटी यामना पेट्रोल सिटी थाथिग्रबा कैनोमने मनाक्ता मैकेट पुसनबि यापोते मोबाइल वारी सानादा मनाक्ता पुसनबो यापोते याम एक्सप्लोसिव कैनोमने अदुगी सिसरा माना एक्सप्लोसिव लाइसेंस याउदनबो हांग लेरम सिटी लोइना लेकाइसिमा लोइ तुंगै चाकतोइनेबा Ngarang National Program for Prevention and Control of Non-Communicable Diseases NCD Gimakada District Hospital Thobalda Daycare Chemotherapy Cancer Care Center ge facility hangduna miyamda service mai pakna piri haina District Health Society Thobal amadi District Hospital Thobal gi maikede gi phongdorakle District Hospital Thobalda paugi mifamama pangthokladuna District Hospital Thobal gi Medical Superintendent Dr. W. Ruhini Kumar amadi Chief Medical Officers oiriba District Mission Director District Health Society Thobal Dr. Y. Nokul Singh na District Hospital Thobal da hangliba Daycare Chemotherapy Center ase Ministry of Health and Family Welfare Government of India gi makada patient signal state ki wangmana traga state manungda yengbo oirabasu yumda halaklaba matung Daycare Chemotherapy Center da makhatana chemotherapy kapa yanana basinba program amane program asida chemotherapy kapkhibada natana chemotherapy drug singsu store da leirabadi Frida Fangane Karigumba Laitrabasu Higher Authority the Hairaga Fanghana Bahonagani Kodong Chabasing Ase Fanghana Damak Specialist Singa Tanabiu National Cancer Grid Amadi Tata Hospital Mumbai ga Kutsamnaduna Hematology Amadi Breast Cancer ge Oiba Telunko consultation with Tata Mumbai gi service su haukiba July thadagi haukre Kudong Chabasing asigi damak District Hospital Thobal amadi manak nakpa hospital singda lakpiu haike Marwena Wednesday putting the hematology gi maramda leba cancer singi follow up tawbasi khoi chathari hujipokda mi kunumdo yengkre haukiba thadagi breast cancer gi ju Friday da khoi dugumba tele consultation data da leba dugumba Sparsing Doctor Singa Kasanto Bugi, Torop Chokwe Hore Aduna, Yamna Tata Keda, Pasayam Changna, follow up Chatpadu, G. Akwe Distostan, Tobanda, Lautuna, Dugumba, follow up to Bugi, Dong Jabatu, Akwe Legere. Nisa के पोलम सीजन अदुना ना कोई नना येक न बस सिंगी मतंग पंगसिनबा तोकलसी सिक्योरिटी न खुरखांग नना लैरिबा तिदिम लंबिदा मयाई काबा निसा कया अयत अपन लैतना पुथोक पुसिन तहोलब्रा हाइबगी चिंगनबा लैरे हाइना मैरागी मंगाल बिष्णुपुर डिस्ट्रिक्ट न हाइरे ngase tronglaubi ki mafam amada mairagi mangal gi member singa paumi singa unaba amada mairagi mangal gi member kongkham kunje sorina haukiba December 13 ki ayuk angan bada thazaba yaba pau amagi matung ina tidim lambida mayai kaba nisagi potlampuba gari ama thokre haiba pau fangbadage tidim lambi ki mafam amada mairagi mangal gi kangbo mana ngaiduna lairaba matung chingnari bagari adu lakpadage tanarakpada tronglaubi sangai pro mapa yorakpada Kanna Thorib Gari Adugi Manning Thong Hanglaga Carton Box Manga
इंथरमलगा कन्ना थौखी मखोइना इंथरमलिबा कार्टून बॉक्स सिंग अदु सेंट्रल फोर्स अमदी मोइरांग पुलिस की कांगबु अमगा लोइनना पुन्ना हांगदोक्तुना येंगमिनबदा साजन खैनी ngakta oiramki nisagi potlam oibna sajan sing adu miyam mangda maithaduna manghanki haina phongdokhi mahakna makha taraduna nisagi potlam puraga yangna thoriba gari dagi local market ta lupa lakh ahum longi mayada oigadaba sajan khaini cartoon box manga asibo makhoina mamal leiti haina intharamba ngamliba sina takpadi masidagi henba mayai kaba mamal yamna yamba miyoibagi hakchangda sokan bayaba nisagi potlam kaya puramgani haibagi chingnadaba ngamde haiki Mairagi Mangalgi members singna aikhoigi didim lambi sida nisa puthok pusin tawi haibagi jingnaba laibadagi aikhoina senaduna lakpani haukiba tang taraga tarukta gari ama jingna ningai oiba mawongda lakpadagi khambada khamamdana sakhibadagi tanarakpadagi makhoina aikhoigi drongraubi awang thangba sarukta makhoigi gari dagi cartoon box manga intharamaga gari adu kanna thaukiba Kaksing District BDF Welfare Association gi mifam ama phamki mifam asida warip sing asi leaders sing amadi members sing mod ama toina yanaduna Central Committee na lawrakpa waripta district leaders sing na support punna tawminaba haina yanare Central Committee na leblakpa warip ki matungina suspended leiruba strike adu lakliba dead Tangkul humdoi December lisingani kun mga government na tabi raktabadagi resume tawragani Central Committee na leblak liba warib asida Kaksing District BDF Welfare Association asu support tawgani demand singa dudi section taranipal implement tawba regular tahanba matamga chanaba khutsuman fanghanba demand singa si pithoktana leibana BDF singna thengnariba awaba singa si paliba lingak asina nga si fawba tadana lakpa sina maram oiraga BDF singi thamoida pendaba khoisaw naba faurakpa haibasi haunasani masida district SP sing officer sing amadi public sing nasu cooperation PBU Manipur gi law and order ngakpada Manipur gi issue kaya BDF na achoba thodang lauduna lakpagi BDF ki family kaya gi punsibo mangnaba government na sinbiganu Manipur bungak senbada achoba thodang laujage BDF sing na lauriba duty ga chanaba matik chaba honorarium fanganbiu haiduna government ki pukning singsilakli Paugi Marathana Tema break amatang lominase. Free varicose veins consultation camp lakliba December ki tarik tara nipan dagi kun phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantha li loina na dakpham sulehende adomna khongda singli chakthopagi layong asi leibiragadi khudong chaba silobi hongna pagi damak Caesar Hospitals Langkol natraga pizariba contact number asida paw phawi rakna baganganjari Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Yun magkigano. Alam mo tamo, sige yung say, next time tinacheksin na laksilaga tamo ka ba ni Ned? Tadarang si Juhar habaga am takidarbo. Asum na, mayam na machalbog na option lugum. Masige yung masilub, aso yung anto ka dapat agi. Next time tinacheli. Next time Juhar habating ngaktok na nabasim ba ni? Zaman check mo isi na na concrete ka tok na tinaba matanda. Kapag mo ang mukha na hanggang adli. Next time strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itungna taramnok chori makata pau pizari Imphal East District Lamlai SC ke manung chanba telau chanada leiba Ayushman Arogya Mandir Arogya Paraman Dhanam asigi leifam thokpa infrastructure nasyawna staff masing suna lehanbiu haina lenga ki pungning singsilakli Lamlai Kendra Congress Committee na mapung oiba thodang lauduna Kendra gi fibam yengsinduna award passing mention ba chapchaba thodang lomina se haiba mission ki makhada ngasi telau sanada leiba Ayushman Arogya Mandir Arogya Paraman Dhanam asigi Fibam yengsilaba matung paumising unaba amada lamlai esida Congress mirap oikiba
MPCC gi member A Devena Telau Chanada Laidiba Ayushman Arogya Mandir Arogya Paraman Dhanam Asi Masigi Akoibada Leiba Khungang Taruki Oinadi Ana Layengi Damak Yamna Maru Oiba Mafamni Adubu Laifam Thokpa Equipment Sing Yauna Laifam Thokpa Infrastructure Sing Amata Suna Laitre Building Sing Asi Repairing Taubugi Tangai Fadaba Laire Masigi Matakta Fencing Laitabana Maram Oiraga Sa San Kaya Sangsil Lakpa Angang Singi Sanafam Oirakpadagi Luna na Thambang Amdre Nurse yauna staff masing suna leitabana ana laying fauba hiram kayada khudong chadaba mayoknari maramaduna miyam gi damak khalaga lenga kamadi mari lenaba singna chap chaba miting changbiu hairaduna Ayushman Arogya Mandir Arogya Paraman Dhanam asigi campus asi barb werna fencing tawragani haike Masih matam amada bet amalai rame hajuti matam gi matungina mi masing yam khale aduna patient masing yang khala banina laidiba phamung bet amana sinu kona daba yaragadi laingangna athu matam da yengsin biraga masida am telauchana da waliba kholiba mayam ja athu matam da yengsin biraga makai asongi praja gi tam ta khambiraga athu matam da awar pa singsi yengjen bi haiduna press amde media gi khutang da thamjari Mahila Kabyamans Manipur Antarashtriya Sangsthana Khetrimayum Yaima Memorial Trust Imphal ga khutsamnana sinduna kulmathoi suba kabi samilen ngasi dosuya li hall kwa kathal moirangpur laikai da pangthokre tharamasi Khetrimayum subadani gi 50 years long journey of literature gi golden jubilee gi sarukam oina pangthokpani tharamaduda Nomaithem Kiran Kumar former convener Manipuri Language Advisory Board Site Academy New Delhi Dr. K.S. Subadani President Mahila Kavyamans Manipur Laistram Memtombi Retired Assistant Director Sai Imphal Maroiba Myoising Wena Saru Yaki Bagalwinana Atay Myo Kyasu Saru Yaki Amadi Ngangom Ekasine Retired Vice Principal Naurem Birahari College Imphal Isna Moderator Oike Thauramga Mari Lainana Nomaithem Kiran Kumar former convener Manipuri Language Advisory Board Site Academy New Delhi na wafam kaya fongdoke District Industries Center DIC Sanapatina Directorate of Trade, Commerce and Industries Government of Manipur ki makhada sinduna 2 days district level vendor development program BDP cum exhibition of products raising and acceleration of MSME performance ramp scheme gi makhada Mau Paumai Community Hall Senapatida ngasidagi haudokre Thauranga Mari Lenana Resource Person Rapi Pau Paumai Chief Manager SBI Senapatina Financial Literacy and Access to Finance for MSME Haibasida Aduga SBI gi Chief Manager na SBI de account hangbagi matangda wangangke Jawrak na miyo yangkai henbana ngasigi haudokpagi thoram aduda sarukyake Ngasidagi hauduna mathang sahi ge January gi tang taret fauba Pamial Ground Patsoi Part 2 da pangthokadoriba Imphal West 3rd Division Football League 2025-26 tournament ta saruk yagadaba Iroisemba Youth Development Football Club ke sanaroi singda dressing entokre EYDC Club Iroisemba gi sanglen da pangthokpa Osis Group ki mapu yengkhom pinoi amadi Area 30 gi mapu Haisnam Bitan Anina sponsor toba sanaroi singi dress entokpa gi thoram aduda hanagi PWD ki oiramba Iron Bilasini EYDC ki President Akoizam Ratan Kumar Amadi EYDC ki Advisor Irom Fulendro na chingbana saruki aduna sanaroi singna tournament ta set kadaba dressing yentoke Loisilakpada maribapao amukana pisari Manipur lenga ke CAF and PDG official team amana Androda laiba private oil dealer ama aingi wangmada hanglambadagi thong thingjinkre Hauzik phaugi oina de Am-Istv na sandok chaba Manipuri pau matang asida loisinjare meding tabli ba pumnamakpo amuka hana khurumjari